ꯑꯣꯏꯗꯣꯏꯅꯦꯕ ꯇ꯭ꯔꯛ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯍꯩꯅꯕꯤ ꯂꯣꯟꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯃꯌꯥꯝꯒꯤ ꯄꯥꯔꯀꯤꯡ ꯕꯥꯊꯔꯨꯝꯒꯤ ꯄꯣꯠ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯕꯤꯔꯒꯦ ꯃꯦꯀꯞ ꯕꯣꯛꯁ ꯑꯗꯨꯗ ꯁꯤ ꯂꯤꯒꯤ ꯖꯣꯏ 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 ꯀꯣꯌꯦꯡꯁꯦ ꯃꯊꯛ ꯌꯥꯝ ꯁꯥꯏꯌꯦ ꯑꯇꯥꯡꯕ ꯐꯤꯠꯇꯤꯔ ꯑꯩꯈꯣꯏ ꯕ꯭ꯔꯥꯏꯠ ꯇꯨ ꯕꯤ ꯋꯥꯏ ꯁꯤꯠꯂꯤ ꯁꯨꯕ꯭ꯔꯥ ꯃꯔꯝ ꯃꯣꯛ ꯅꯣꯏꯁꯤ ꯈꯪꯕ꯭ꯔꯥ ꯃꯄꯨꯛꯇꯤ ꯐꯕꯖꯥꯠꯅꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯕꯤꯜ ꯃꯥꯔꯠꯁꯤꯗ ꯇꯥꯏꯜ ꯐꯐꯝꯗꯣ ꯍꯧꯖꯤꯛꯅ ꯇꯣꯏꯂꯦꯠꯀꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯨꯛ ꯂꯧꯕ ꯍꯣꯔꯦꯟꯁꯨ ꯂꯥꯛꯇꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯕꯀꯣ ꯍꯣꯔꯦꯟꯅ ꯄꯣꯠ ꯍꯣꯟꯕ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯉꯁꯤ ꯅ꯭ꯌꯨ ꯄꯥꯔꯀꯤꯡ ꯊꯤꯕꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯗꯗꯥ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯉꯥꯎꯔꯨꯔꯦ ꯑꯗꯣ ꯊꯣꯡ ꯊꯤꯕ ꯆꯠꯂꯤꯅꯦꯕꯀꯣ ꯁꯤ ꯇꯥꯇꯥ ꯃꯌꯥꯝꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯇ꯭ꯔꯛ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯍꯩꯅꯕꯤ ꯂꯣꯟꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯃꯌꯥꯝꯒꯤ ꯄꯥꯔꯀꯤꯡ ꯃꯣꯏ ꯅ꯭ꯌꯨ ꯄꯥꯔꯀꯤꯡ ꯀꯧꯋꯦ ꯁꯦ ꯑꯗꯨꯒ ꯁꯤꯗ ꯊꯣꯡ ꯍꯥꯏꯗꯤ ꯑꯥꯗꯒꯤ ꯁꯦꯝꯃꯒ ꯂꯥꯛꯄ ꯊꯣꯡꯗꯣ ꯑꯗꯨꯗꯣ ꯐꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯖꯕ ꯌꯥꯕ ꯑꯦꯅꯤ ꯁꯥꯏꯖꯇ ꯑꯗꯨꯒ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯌꯨꯔꯒꯁꯦ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯥꯎꯅ ꯕꯂꯥꯖꯤ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯆꯪꯉ ꯌꯦꯡꯉꯒꯦ ꯅꯨꯡꯁꯤꯕ ꯊꯦꯡꯅꯔꯦ ꯑꯃꯗꯤ ꯊꯥꯡꯈꯔꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯝ ꯌꯥꯝ ꯅꯝꯖꯥꯅꯤ ꯁ꯭ꯋꯥꯏꯁꯦ ꯄꯨꯔꯥ ꯍꯥꯏꯋꯦꯗ ꯂꯩꯕ ꯊꯥꯕꯥꯒꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯀꯁꯨ ꯃꯥꯜꯂꯦ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯄꯨꯟꯁꯤꯒꯤ ꯆꯠꯆꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯀꯟꯅ ꯆꯦꯛ ꯇꯧꯔꯤꯗꯦ ꯃꯅꯤꯄꯨꯔ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏ ꯇ꯭ꯔꯛ ꯃꯌꯥꯝꯒꯤ ꯄꯥꯔꯀꯤꯡ ꯅ꯭ꯌꯨ ꯄꯥꯔꯀꯤꯡ ꯑꯩꯗꯤ ꯉꯁꯥꯏ ꯇ꯭ꯔꯛ ꯃꯅꯤꯡꯗ ꯏꯕ ꯀꯩꯅꯣꯁꯦ ꯄꯥꯔꯤꯅꯤ ꯋꯥꯔꯗ ꯃꯌꯥꯝ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯝꯕꯅꯦ ꯃꯣꯏ ꯆꯥꯛ ꯍꯥꯎꯗꯣꯔꯝꯃꯅꯤ ꯑꯗꯨꯅ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯖꯕꯗꯨꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯔꯤꯁꯣꯠꯁꯤꯠꯇꯨꯅ ꯃꯥꯁꯨ ꯊꯤꯔꯛꯀꯦ ꯍꯥꯏꯌꯦꯕ ꯃꯣꯏꯁꯦ ꯁꯤ ꯀꯔꯕꯥꯔꯅꯤꯅ ꯑꯃꯗ ꯂꯩꯔꯁꯨ ꯑꯃꯗ ꯊꯛ ꯂꯧꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯣ ꯑꯊꯨꯕꯒꯤ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯩꯅ ꯃꯤꯍꯨꯟꯁꯦ ꯈꯜꯂꯤꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯉꯕꯅꯦ ꯅꯍꯥꯟꯈꯩ ꯋꯤꯟꯇꯔ ꯀ꯭ꯂꯣꯠꯁ ꯂꯧꯊꯣꯛꯇꯕꯒꯤ ꯑꯔꯤꯠꯄ ꯑꯃ ꯑꯗꯨꯝ ꯂꯤꯠꯄꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯩꯔꯛꯑꯕ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯦꯠ ꯌꯨꯝꯗ ꯅꯪ ꯍꯥꯟꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯣ ꯕꯥꯕꯨꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯂꯩꯔꯁꯨ ꯆꯥꯅꯤꯅ ꯊꯣꯡ ꯌꯦꯡꯕ ꯗꯗꯥꯏ ꯃꯃꯥꯟꯅꯕꯒꯤ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯈꯣꯡꯆꯠꯇ ꯗꯗꯥꯗꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯔꯛꯑꯒ ꯌꯥꯝ ꯀꯦꯅ ꯊꯣꯛꯂꯛꯑꯦ ꯗꯥꯏ ꯑꯩꯁꯦ ꯑꯝꯇ ꯅꯝꯃꯛꯑꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯃꯨꯛ ꯑꯃ ꯅꯝꯕꯤꯔꯝꯗ꯭ꯔꯦ ꯑꯗꯣ ꯀꯣꯡꯕꯔꯣꯝꯗꯩ ꯆꯠꯁꯤꯁꯦ ꯌꯥꯕ ꯀꯣꯡꯕꯗ ꯀꯩꯗꯧꯕ ꯑꯅꯤ ꯐꯛꯀ ꯃꯣꯔꯥꯒ ꯍꯥꯞꯆꯤꯜꯂꯛꯀꯦꯕ ꯌꯥꯝꯃꯦꯕ ꯄꯣꯠꯇꯣ ꯐꯛ ꯑꯅꯤ ꯂꯩꯕ ꯑꯆꯧꯕ ꯍꯣꯔꯦꯟ ꯀꯩꯅꯣ ꯍꯥꯞꯄꯗꯨꯕꯨꯗꯤ ꯆꯟꯅꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯕꯤꯜ ꯃꯥꯔꯠ MBMꯗ ꯆꯠꯂꯨꯕꯗꯣ ꯄꯣꯠ ꯂꯩꯕ ꯈꯜꯂꯝꯕꯒꯤ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛꯀ ꯆꯠꯂꯤꯅꯦꯕ ꯉꯁꯥꯏꯅ ꯄꯣꯠꯇꯣ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯊꯣꯡ ꯊꯤꯕ ꯆꯠꯇꯣꯏꯅꯤꯅ ꯄꯣꯠꯇꯣ ꯍꯥꯞꯆꯤꯜꯂꯒ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯁꯤꯗ ꯄꯨꯡ ꯑꯃ ꯁ꯭ꯋꯥꯏ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯄꯣꯠ ꯆꯩꯗꯣ ꯂꯧꯔꯛꯑꯅꯤ ꯑꯇꯩ ꯊꯕꯛ ꯑꯇꯩꯗꯤ ꯃꯌꯥꯝ ꯂꯩ ꯕꯟꯁꯨ ꯂꯩꯈ꯭ꯔꯕꯅꯤ나 ꯑꯝꯇ ꯅꯪꯅꯔꯔꯣꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯔꯦꯟꯖ ꯇꯧꯁꯤꯒꯦꯗꯣ ꯌꯦꯡꯁꯦ ꯗꯗꯥꯁꯨ ꯀꯩꯗꯧꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯃꯗ ꯍꯥꯟꯅ ꯆꯠꯂꯁꯨ ꯑꯗꯨ ꯂꯝꯕꯤꯁꯨ ꯑꯃꯨꯛ ꯃꯥꯟꯅꯗꯕꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯁꯦꯕꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯆꯠꯇꯣꯏꯁꯤꯅ ꯀꯔꯝꯕ ꯐꯤꯕꯝ ꯆꯠꯇꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯇꯧꯗꯣꯏꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯕꯟꯁꯤꯒ ꯁꯟꯗꯦꯒ ꯃꯊꯪ ꯂꯩꯁꯜꯂꯛꯄꯗꯣ ꯑꯗꯨꯗ ꯅꯪꯅꯕ ꯂꯣꯏ ꯆꯦꯜꯍꯧꯔꯒꯦ ꯉꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯧꯈ꯭ꯔꯦꯕ ꯕꯥꯊꯔꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯄꯩꯅꯦꯕ ꯁꯤꯅ ꯒꯣꯗꯥꯎꯟꯅꯦꯕꯀꯣ ꯑꯁꯤꯗꯒꯤ ꯄꯤꯛ ꯑꯞ ꯇꯧꯗꯣꯏꯕ ꯔꯤꯁꯤꯠꯇꯨꯗꯤ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯕꯂꯦꯅꯣꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔ ꯃꯥꯟꯅꯕ ꯊꯦꯡꯅꯕꯁꯦ ꯉꯁꯤ ꯃꯤꯡ ꯂꯧꯔꯝꯕꯗꯒꯤꯅꯤꯀꯣ ꯀꯩꯅꯣ ꯈꯤꯇꯪ ꯈꯟꯕꯒꯤ ꯁꯤꯁꯤꯅ ꯂꯥꯏꯁꯪ ꯀꯩꯅꯣ ꯇꯧꯍꯟꯕ ꯔꯪ ꯍꯩꯍꯟꯕꯀꯣ ꯐꯖꯊꯣꯛꯑꯦ ꯂꯥꯏꯁꯪꯁꯦ ꯈꯔ ꯉꯥꯟꯊꯣꯛꯑꯦ ꯃꯇꯝꯒꯤ ꯀꯟꯅ ꯍꯥꯏꯅꯤ ꯑꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯖꯊꯣꯛꯑꯦ ꯆꯪꯉꯒ ꯍꯪꯉꯣ ꯑꯦꯅꯤꯕꯗꯤ ꯍꯣꯝ ꯇꯧꯔꯣ ꯑꯦꯅꯤꯕꯗꯤ ꯍꯣꯝ ꯍꯥꯏꯅꯤꯀꯣ ꯁꯦ
Sina daday mamanabagi baton na mo pibalak pa. Anybody home tawro? Nào sẽ thèn nào tao vì thế này. Hi tawro. धरती हो रे हैन धरती हो रे हक कई दे लाई दने से इसे This one. My flowers are. Which one? This is too big. Sina karam na hoge. खराब चाव दम भाई हम तो पे मले गेम चल रहा This one. Ani 850. Nagi makan lay ko pong bane ni ko si Ananya gi se mekan mo na lawpira ge meka box. Dada si ligi kano si Chan Binam pa mo do na tro sofa se. Sina kaung nagi kwa ligi nate. Kaung na ni na tro li ra. Koi ni chum ni du su. Som du su lay aron bane si sina. Yam lay de leng yan ga. Morning. Mom. Ngasi se ban noi just to bam silenga sai pung tare tagi chak thong ba ko laga marak good morning marak ta sum le pa bane ba pai le ta dana ande huje abo moi to chak cha de ba ma par ma khai nang na ba du ka ba ma kai tha gi de ba da se sang breakfast to har ga to de ba ना हो कैंसर वाली से oh kai no ne all in one ne da dai de len je rang sang le mi sing rang primer tai me do breakfast a hana cha thori pha do ba sai de si to le me multi talented ne mai se me da gi adagi plumbing gi thabak tawre da gi hi hero karamani हेलो गुड मॉर्निंग so lại anita asa ko le raga से बाथरूम फिटिंग तो रे बंद में था video call do pressure to mai thai टाइकी गोटे आसी आदमी जोडी कोने समय लाइन ना को ai me ya wa da ba khad do from you wa ga de su hekta su ya do it ta su ba zai ko kai zai chan le ko ta zai si ba lo si ba di se mi ma sa ma se le tu si da ko choi da ba ton thin ba chat ni ba mai ba ton se di yam ra sina ba the kai chi to ino si bo Bumu bemo. bungo be mo ga sana doi ro okay sorry ya ko choi da ba ton do ba chat to ni ba si harau ri ba ngasi di maram kya mo I bungo be mo nak chat to ni hai ba gi bungo be mo gi che han da ma khang ni se it's here kan yeah it's this one go 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 Kari siya umana spam gaya di. Spam lagi hang uro jo. Anybody home to uro? Anybody home? Hi ni. Bemo. Ninawi. Hi. Hi. Hi, good girl. Mà si dia mong tai eh, ko si. Bungo di. Bungo is downstairs. Piro. Se piro. Thank you. Ay, suci. Hagi tau piro. Is. Ay. थैंक यू Ako choy bigi su jelly ma phangge. Jelly phangge. Luhongba da set na ba dress su loi pi de. Sila ay dum nam di ay dum. Sila isi bi magi. Box yaw tre nang gi de. Ya le gi su kai di. Sa. Joy. Ko yin ji ma thai am sai ya tang ma phi pi da. Ko yin ji zau bi a roi du. Eh po yeng bu san bi de pi de du. Ah jin doi ne. Na zom ji included ne khoi gi. La ga ya la ga ya da. To. Ai lạc tao bên này nè, anh này lạc tao bên này phi đồn hồng. Nâng tập cái này bà dầu lọc tập cái này bà. Rồi. À đó, hay những hoàng cái này không gao cái câu này mà. Và xí xí đấy. Dạ, thôi ạ.
ꯑꯩꯈꯣꯏꯗ ꯆꯠꯇꯣꯏꯕ ꯀꯣ ꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯕꯕꯥꯏ ꯇꯧꯔꯝꯃꯣ ꯕꯕꯥꯏ ꯇꯧꯔꯝꯃꯣ ꯁ꯭ꯂꯥꯏꯁꯦꯁ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯄꯣꯠꯅꯦꯕ ꯁꯤꯝꯄꯜ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦꯕ ꯈꯟꯅꯔꯤꯅꯤꯀꯣ ꯁꯦ ꯈꯟꯅꯧꯅ ꯀꯧꯔꯤꯕ ꯑꯅꯤꯁꯦ ꯁꯤꯗꯩꯁꯦ ꯃꯀꯣꯛ ꯊꯨꯒꯥꯏꯗꯣꯏꯅꯦꯅ ꯒꯦꯝ ꯁꯥꯟꯅ ꯂꯩꯕꯒꯤ ꯑꯩ ꯁꯛ ꯌꯥꯎꯍꯟꯕꯤꯒꯅꯣ 이스 미 그러니까 어디도이네는 한덕기 밀리 롤 어디도이네 ꯇꯧꯖꯔꯒꯦ ꯑꯩ ꯉꯝꯖꯔꯔꯣꯏ ꯑꯩ ꯁꯛꯀ 나 통화한 거 보라 한도 모니카 khanarini ko sa airport khanagre ko airport tuna aina torga cc explain tore edi video nam hodre wang ang na phot ngi da si luhongba gi wa khana ba lai ba ani ne ngo je mako ani je luk tharaga game sanaraga lai ni ko hak ta ngai re na bottle na su ga da ba Tina chân rồi sinh độ hay pi kre hay là ta hồng nó bay nè còn bây giờ anh nó cục rồi vậy người ta ít thuộc rồi cái thùng gì nè quả xin đi bảo mua này chị xin ăn thùng của đông này em nói ai chịu đây là muốn đủ đấy à rồi thì lâu chân nằm mình lên rồi đi ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯤ ꯊꯣꯡꯉꯦ ꯑꯩꯗꯤ ꯏꯊꯟꯗ ꯉꯥꯏꯍꯧꯔꯦꯕꯀꯣ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯣꯟ ꯚꯦꯖꯁꯨ ꯆꯥꯗꯕꯅꯤꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯆꯥꯔꯒ ꯁꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯕ ꯊꯣꯡꯕ ꯁꯤꯅ ꯅꯣꯏꯁꯤ ꯈꯪꯕ꯭ꯔꯥ ꯃꯄꯨꯛꯇꯤ ꯐꯕꯖꯥꯠꯅꯦꯀꯣ ꯀꯣ ꯅꯣꯏꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤ ꯑꯩꯅ ꯆꯖꯤꯛ ꯉꯥꯛꯇꯅꯦꯅ ꯄꯤꯖꯔꯤꯁꯦ ꯆꯥꯎꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯤꯂꯣ 5 ꯍꯥꯞꯆꯟꯒꯦ ꯅꯪ ꯂꯣꯏ ꯆꯥꯎꯁꯤꯅꯤ ꯌꯥꯔꯦ ꯑꯩꯗꯤ ꯑꯩꯅ ꯆꯥꯗꯕ ꯄꯣꯠꯇꯣ ꯆꯥꯎꯋꯤ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯒꯦ ꯍꯥꯏ ꯑꯦꯃꯤ ꯏꯃꯥ ꯁꯤ ꯇꯨ ꯑꯩꯈꯣꯏ ꯕ꯭ꯔꯥꯏꯠ ꯇꯨ ꯕꯤ ꯋꯥꯏ ꯁꯤꯠꯂꯤ ꯆꯨꯕ꯭ꯔꯥ ꯃꯔꯝ ꯃꯣꯛꯍꯟꯕꯅꯦ ꯁꯦ ꯁꯣꯝꯗꯅꯦ ꯊꯥ ꯂꯩꯔꯦ ꯂꯣꯠꯆꯕꯅꯦ ꯑꯩꯅ ꯅꯝꯗꯅ ꯅꯝꯕ ꯀꯩꯗꯧꯅꯣ ꯅꯕꯥꯅꯤꯅ ꯁꯣꯝꯗ ꯑꯣ ꯀꯅꯥꯒꯤꯅꯣ ꯑꯗꯨꯕꯣ ꯃꯣꯏ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯍꯥꯟꯅꯕ ꯍꯧꯖꯤꯛꯅ ꯀꯟꯅ ꯀꯩꯅꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯤ ꯁꯦ ꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯤꯀꯤ ꯕꯣꯛꯁꯇꯣ ꯌꯧꯔꯛꯑꯕ ꯆꯤꯀꯤ ꯑꯣꯀꯦ ꯁ꯭ꯋꯤꯡ ꯍꯩ ꯃꯍꯤ ꯑꯃ ꯂꯧꯗꯧ ꯋꯥꯠꯂꯤꯀꯣ ꯑꯁꯤꯁꯦ ꯀꯩ ꯑꯣꯏꯈꯤꯕꯅꯣ ꯕ꯭ꯂꯦꯛꯇꯣ ꯑꯣ ꯀꯩꯅꯣ ꯇꯣꯡ ꯒꯥꯔꯗꯦꯟꯒꯤ ꯀꯩꯅꯣꯗꯣ ꯑꯣꯀꯦ ꯑꯩ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯒꯦ ꯍꯥꯏ ꯕꯦꯕꯤ ꯉꯁꯤ ꯕꯥꯊꯔꯨꯝ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦ ꯉꯁꯤ ꯄꯥꯜꯂꯝꯕꯅꯦ ꯌꯦꯡꯍꯟꯕꯗꯤ ꯍꯧꯅꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯏꯗꯤꯠꯇ ꯀꯛꯆꯈ꯭ꯔꯅꯤ ꯑꯣꯀꯦ ꯑꯩ ꯁꯛꯁꯦ ꯁꯤꯗ ꯇꯥꯗ꯭ꯔꯦ ꯌꯦꯡꯍꯟꯒꯦꯀꯣ ꯐꯣꯇꯣ ꯅꯝꯐꯝ ꯐꯖꯕꯗ ꯊꯤꯔ ꯂꯣꯏꯔꯦ ꯑꯕꯣꯊꯦ ꯑꯩ ꯃꯥꯏꯁꯦ ꯒ꯭ꯂꯣ ꯀꯥꯗ꯭ꯔꯦ Yes, baby. Let's buy a yum. Let's buy yum. Kana yum buy tàu rồi bà. My pink color yum sao vậy? Kana demand tàu đi. Like Barbie. Si chị có giờ này là lại đi lại nha tan.